State asida leiriba nahasing thabak changba amadi atopa hiram kayada kanaba pinaba youth policy draft tawduna leire cabinet puthoklaga khanaduna warep lawgadaba khaktangai haina youth affairs and sports ki director T Fulenna fongdokre wafamasi ngasidagi hawduna thasigi taraga mapan fawba chathagadaba kunga taruklak suba state level youth festival 2024 gi thauramda fongdokibani Youth Affairs and Sports Department Sinduna Imphal gi Khumal Lampak ta leiba State Youth Center da pangthokiba thauramadu Fulen Makhatana High Status the Youth Policy si revive taungnabagi damakta tongan ba stakeholder mayam ama kauduna mifam pangthoklaga khana nainaba hawkre lamdamasida khundaminariba tongan ba furup singi comment lawbagi thabaksu chathaba hawki adubu oiriba fibamasina maram oiraga leptuna leire hairi Mahusagi fibam da hek hanjilakpaga furup khuding makki amadi stakeholder khuding makki mihut sing yauraga youth policy si revive taunabagi damakta sem saba loire haiki state ki thakta pangthokiba festival asida tongan ba district sing dagi lakpa naha kungani thoi na punduna semba group sing na sarukyari chahi sigi oina solo event ki item sing ministry dagi yaurak tabana maram oiraga festival asigi competition sing group event oina pangthoklagani Festival asidagi champion oiraklaba singna national gi thakta pangthokadaba youth festival da saruk yagani hairi Anova youth policy lakpa matamda de khoi youth awardee mayam jing sigisu aida thabak sangbadani khangde train ticket khangbadani khangde top package mayam ama pina namagi toma khoi sem saloi angang sing sida talents mayam ama le talents mayam sing sigi expose tongna nabagi or national level da competition tongna nabagi adugi sumathakta khoi gi culture khoi gi inat se national arena da Manipur haise khoi gi culture na sakta ibani sports na sakta ibani adugu mayam do takna nabagi platform ama sane khoi na provide tawjari se adugi mathak drug da mobile da lagi tongan ba unrest mayam am da yauraga leiba mayam do sigi youth festival sila agati at least certain portion of youth mayam sing se khoi gi sidai se da focus torak laga productive over life oina nabagi khoi gi pandam